tang mangada Ministry of Affairs ki official singna sillaga Delhi da pangtokkiba nakal ani gi marakta peace laknaba solution laknaba khonaba duda ngarang video viral chaliba aduna sathina disturb tawre maduna he rang thonu masam were si khang madina hojik manipur da khangogdana oireiba amdaba thodok singi lambi ma yalakpa izo militant singa torpa amadi Ministry of Affairs na lamdam sida santi puruknabagi thodang loribini haiduna thabak toba haurakanda ani si san chachanadaba mawong malakudla khoi tangai phadana miyam dasu oireiba film singi pawdam jabaga loena amukogi suiba phireptu khangan jabi tanja logjabani tasengna miyam ne na khangbire madudi ngarang si social media da video amakak viral oi akhoi maitai singi yamna maru ne logjariba hawai ne khanjariba salai tereki phirandu koi kuki jo militant ni singnaba kangbu singduna makhong na kawraga fajadaba wahibata kya sinnadana mathun daga techindra patandra yamna karem ka thaina ba yam uchittaba bharat ki leriba secularism si ino haiba kamda khangdaba leibak asida wayel kangol leri leibak ki samvidhan leri leibak ki law leri haibisi karimta uchittaba madu puna makki matakta makhoina tawningba tawba ngambagi mong ama tawbaduna lamdam sida khunda minariba maidai group singi thamoi yam sathina sonbado madu koi amukon ahamanglo condemn tawi amuko si maitai khaktagi lejaba organization natte Kanglup amana kanglup amagi thamoi sokadaba thabak thawongching chathaba khudingmak amukona condemn tawi aduna kanagumba kanglup amana atopa kanglup lamdam di hingminariba kanglup amagi thamoi sokadaba thabak tawbigino haibasi sigi akogi pawjel simasu amukogi maikaidigi ngasi pijari aduna Bharat Sarkar na Manipur si akoi sahi ani gi mayada irang thoktana kuki jo singsiga maitai singa hana sunaba thoktana sathibira ama thoktana leiri si khangabani madu khara pharaknaba ing tapa phiba mada laknabo haiduna tongan ma tangkak kayada Bharat Sarkar na moina honayena haibiragasu khare hena mayam khangna honagiba dudi akoi kuki jo fruit singi luchingba sing wari saruba aduga sonda leiriba CSO sing gasu wari amuk sara matungda punna kuki yamadi maitegi CSO sing koi wari sabagi tanja ama lodana Bharat Sarkar na koi New Delhi da April ki tamanga da wari sanaki wari sanaba du mapung oina lamdam sida ing tapa phiba ma hanjilaknaba maucha gi punchida hanjilaknaba adugi akoigi madudi yumpham borga sanaba wari madugi matungina makhata ba khongtang sing asi Bharat Sarkar na mathang lokapam thui haina koi khanje sumaina Bharat Sarkar na initiative am loduna nakalani gi marakta wari sanalaga lamdam santi puraknaba honai charakta wari sabada yawruba kuki jogi miutsing luchingbe aduna hona tenaba wapama ngangpa Bharat Sarkar lojariba honajaiba punamuktu aremba tahanba awai usidabgi mongda cheran turana miyamda pawdam mama tammaga makoigi chunadaba matamga chunadaba maram chadaba demand sing adum andro leibigi mong matoba adugi manungsida Bharat Sarkar na su tofam thokpa haibam thokpa wasi hairaba pawda yarakdragadi lebak sida lo leiri lebak ki chana pathap mayam lejari akoi Bharat ki lebak ngaknaba ain thugaibising matakda cherak pinaba law enforcing agency akoi police adai security force mayam leiri haibisi khangalaga adugumba lebak sigi apun masaktam thugaina bonaba mani akoi kanglu masin khanana bonaba Bharat Sarkar law philip ki mayukta adum phongna singnaba kangbu sing adugi matakda hojik pawba karigumba chunaba maram chaba ain gi thabam ta lokota ba gese masi Bharat Sarkar gi yam lujadaba aduga maram chadaba thongone haijini Bharat ki home minister ma oibiriba Amit Shah na adugumba Manipur da free movement national highway free movement yarani na mas ki tang amada lokthokpa aduga nipan dagi thaba hone haraga fajana lokthokpa madu kuki jogi kangbuna aremba tahaliba kuki jo singdu nimitu da thokko khara mungnaba da thokko khanatana kana na thorang torga dugi Bharat Sarkar lokthoiba adagi state ki governor na su maru we initiative lawga chil langduna chalana bonaiba do aremba tahaliba soilido kana no haga thido makha taba ain ge thabak thorom yolo ko ko udi nimitu da khara mungnabagi thokko macha du natana masi kari go melo Manipur gi hoji head koi biriba governor gi initiative sida karino Bharat Sarkar na mana lokthokchi wafam amabu adugumba kuki jogi miyamna kulai paibisingna organization singna phongna singna matamda masida makhata bu excel ma lawdagadi Bharat ki ain karai chakre Bharat ki samvidhan kari hairi si kaimta nainadre highway da disturb to wai bisida Bharat ki samvidhan kari wari Bharat ki ain kari hairi si masigi matungina thabak to godal tawdre governor na Manipur da president legiba matungda mana Manipur gi asuppa subdi si paigra matungda Manipur da thoiba
violence ki thabuk mayam kangrup ani gi makta khatri basi phana ba da nakal ani makta khulai thingkalakna ba namit tari ni gi matamam piraga koi gi madu khulai thingkana bagi lokthokhi mada maikei gi maikei gi yam thingkale madu gi cherep tu da koki jogi maikei gi di khulai thingkat khiroi na pong hai madu ju governor si karimta tobungam de karimta madu gi mana lokthoi budu gi mayok ta ngangai ba mi ji gi matakta sunaba ain gi thabam ta lakut gi amuk namit tari ni ga amuk matam sanggoga madasu khulai ayam thingkalakna maitei gi maikei khulai ayam thingkale aduga sonda thingkalakta nakanji chumna gi thingkalakta tana phong thingkalo haiba challenge amaga loina haibda koi gi kinona governor su kaimda tobungam de adudi mana lauthuiba mana state gi head oina leiriba president rule amagi manungda mana tobudaba thabuk kari no haiba miyam gi wangne sugumba yamna insincere oiba yam bias leiba mawongse masi manipur gi miyam na pende ai koi gi ngarang makta video viral oiriba salai teriki firan nadu yamna karem kathaina ba usit thawoi da matawdu gi maduda hojik phawda bharat sarkar gi amadi manipur sarkar gi maikei di kari chunaba thabak leiragi haibase masi mayam du khangan bam change karigumba bharat sarkar na amadi manipur government na matam chana hiram du da miyeng thamaga chunaba thabak ain gi ba thabak paikhat hogdragadi maduna maram warga tunga tholopa daita pamdaba thokko khudingmaki daita do madu bharat sarkar amadi manipur sarkar na pugadamne aduna hojik lei oiriba phibam sina tang manga da ministry of affairs ki official sing na sillaga diu dili da pangtokkiba nakal ani gi marakta peace laknaba solution laknaba khonaba du da ngarang video viral chaliba aduna sathina disturb tawre maduna he rang thonu masam oire si khanga madina ministry of affairs na su makoi to hom to thabu su to bodamne ngam loi da boy gadi kari gi damakta adu ma thorang silibano gomel si to ge da ngamba kambuni sakti puna ma gomel na pari ne aduna gomel na ngasi baw da thamoi seng da badagi sumba thabuk mayam si tawbune aduna hauji phawbada khulai thingkalapagi sang su maiteina yamna hena wangaba aduga combing operation to bodu su maiteina dagi adum ayamba pharaba kuki jodangi jingdagina combing operation to bagi sang nemba khulai pagapagi sang nemba aduga khulai su lokuttaba adu dari kamaya lamdamje santi purkaduino khulai habisidi moi state government amadi union government na urisi amana state ki army di lakhiba khulai du khadang thingkalapodi yumpham oibagi maw ama tawe madu yadi madu khoi yabanga moeba khulai habisidi state army dagi praja jing lakhiba khulai amadi Myanmar dagi kuki jo militant sing na pusalaga sonda maitei sing da landari ba khulai makan sing khulai animak se loina mak lokona bohona bi kadam ne weapon is the weapon ni khulai ni madu mi sibiya ba mingonda fatta ba thona ba pot ngatani na akoi state army di lakba khulai khatamak lokhut kani haina bharat sarkar na amadi manipur government na khanbagi mongga wakan thado piyo Myanmar ondagi pusilaiba aina yada mongda pusilaiba fara khulai sat yamna sopis kite webu weapon sing adisu adugi phagat ba